Nupi oibi Crore social media platformsingda khunai sibu chenthabi yaba amadi yembra nungaitaba post kaya thagaliba asibu wakan taminaraba amadi lamdam asida laiba association singi izatpu kandaba yade haibagi wakhalona mangda thamlaga Facebook yesimba loop ko loop ama semkibaga lunina warep manga amasu laukhre haidiba warep sing adudi ahanbada mausingna ka henba amadi yengmuda nungaroidaba video photo reels thagalakpa yauragadi khudakta report piba ani subada yariba makai Meitei khunai chenthabi yaba video photo reels post thagatpidaba ahum subada asam amadi ka sadariba yumnak sagai olaba association Crore yengmuda nungaidaba video photo reels post thagalaliba si tawbidaba mari subada imung manung puna yengmuda nungaroidaba video photo reels share tawrakpada khudakta report piba manga subada karigumba Facebook yensimba lumna khangalaliba wafamsing asi thawsadara yengmuda nungaidaba video photo makha tana thagalabadi maduru thokpa bhavada pumna mangwasa masana pujagadabani haina Facebook yensimba lupki press note asina miyamda khangalakli Delhi da Thabak Twduna Leibi Bisnupurdagi Priya Lakshmi Kobi Meitei sabi ma Chingnaningai Oina Siramle National Highway sing athu matamda hangdoraba SO na chathariba kuki Meitei sing na pairiba aniyadaba khulai sing phaganaba governor da takslamle arkimo democracy chatpaleba ama oibana state sida mapung phabalenga ama thamba haibasi miyamgi right ni arkimo Bihar da Ranjit Kumar Gupta kaupa miyoy si Kangleipak ta sangba amasung leiba matam pumbagi oina thingba thamle KCP kuki singna semba noba lambi surajaan purtu Mizoram koida thaba hokre sakangdaba khulai paiba miyoy amana numidang waidam pung 6 makhai tarakpada gari manung kanongmai namduna Danapati Jodari gi sana loina lut tawkhre thaban makhata na chathari CRPF lamjing ke manung da hauzik lupa Crore ani gi sana jewelry amadagi lowikhre hai ngarang numidang sigumba geng futpu wathi warem oida padaba coaching center da bom langslamba clinic ta nongmai kapslamba phi dukan masa ama phau uba yadaba sigumbasi hana ekhoi puna manaraga muthatse Manipur police Leibaki siba changba khangdana paisa siki phangdana Leibak se bukalabadi yazari haiduna leijari bana bai tengwan chum jengsin bibasi tawbiganu aigi sensory course ni arabai tengwan na wakhan hek han khiduna miyamgi thabuk tawba tokhraba Meitei loire haibasi ma khamina si haina arabai tengwan gi PRO rabingang kharak pamna phongdrokli